Kaksinga khulona na lairiba Tengnopal district ki machi khul amadi Chandel district ki khudai khunau khulgi isel inaw singna Kaksing Municipal Council amadi Agenda Kaksing WhatsApp group ki member singi khuthangda Sinaramba manama sing ensang napi sing asi Kaksing district headquarter da COVID-19 Thengnabada Mangzil Thana Mathau Tauriba medical staff sing police personnel sing amadi Kaksing lamdam asibu luna na thambada achauba thodang lauriba Kaksing Municipal Council ki sanitary workers sing loinana kaithel sangliba sing yauna miyam da yenthokre COVID-19 lockdown ga mari lainana nomagi tangai phadana changba potlam sing phangba waraba Bisnupur district ki manung chanba Oinam khulgi miyamda Rural Health and Socio-Economic Development Association Oinamna sinduna chanaba tengbang potlam sing nasi yenthokre pochai yenthokpagi thoram aduda Oinam SC gi ex MLA Dr. I Ivohanbi amadi association asigi thaupuriba singna saruk yakhi Singzamai SC apunba Singzamai United Club Organization Sukona Singzamai Police ka khusham naduna Singzamai Maikai da leriba club kunithoina konba Laikai Singda Laita Lairagi Mathakta Yumdagi Mapan Thoktuna Sel Tanba Yadabadagi Chakum Mai Mutpa Yabagi Pankhaida Lairaba Yum Singda Tengbang Pinabagitama COVID-19 24/7 helpline Singzamai Kauba Ama Semduna Chana Thaknaba Potlam Kaya Mateng Pangkhibaga Loinana Mioi Kiana Suleptana Mateng Pangnarakli Laibak asida thengnariba COVID-19 gi matangda lakliba May maridagi hauna Home Ministry na Anoba Chatna Kanglon khara nauna lauthoklagani Masida district kaya da hana lairamba athingba kaya komthoklaba yana laire hairi Home Ministry gi wangang loi amana haikhibada Anoba Chatna Kanglon sing asi athoba matamda lauthoklagani adumakpo hana laikhiba Chatna Kanglon sing adudi lockdown gi matam haibadi May 3 faubadi Chatna khigani Hiram asigi matangda ngarang review meeting amasu famkhre hairi Hauzik Malemda Thengnariba tamthiraba coronavirus laichit asigi matangda ngasi World Health Organization WHO gi atuba mifam ama ngasi famlagani haina World Health Organization gi Director General Tedros Adhanom Ghebreyesus na lauthokre Chairak asida World Health Organization gi Emergencies Program gi Executive Director Michael Ryan na haikhibada Hauzik miyamna hainariba hidak makhal Ramdesivir amadi atai atoppa hidak makhal sing asi COVID-19 thengnabada yamna kanaba ama piri World Health Organization na haukiba March 13 da COVID-19 asi pandemic oire haina laukthokkhibagi tungda haujik phawbada John Hopkins University na piba data amagi matung ina malemda laina asina soan khiba migi masing mioi lak 13 ga lising 50 sukhre hairi